ꯑꯍꯥꯟꯕꯃꯛꯇꯗ ꯑꯦꯇꯦꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯟꯇꯤꯕꯂꯥ ꯈꯥꯏꯗꯦꯝꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯖꯔꯤꯕ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯅ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯅꯍꯥꯟꯈꯩ ꯅꯝꯃꯨꯗꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯍꯥꯛꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟ ꯗꯦ ꯆꯠꯆꯔꯨꯕ ꯑꯃꯗꯤ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥꯁꯤꯡꯕꯨ ꯑꯩꯅ ꯆꯥꯛꯂꯦꯟ ꯑꯃ ꯄꯤꯖꯕ ꯑꯗꯒꯤ ꯑꯩꯒꯤ ꯏꯁꯨꯁꯤꯡ ꯊꯥꯞꯅ ꯂꯩꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯌꯥꯎꯁꯪꯁꯤꯗ ꯅꯤꯡꯁꯤꯡꯗꯅ ꯑꯩꯅ ꯃꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯖꯔꯒ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯊꯣꯡꯕ ꯊꯥꯛꯄꯗꯣ ꯑꯃꯨꯛ ꯆꯤꯡꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯒꯗꯧꯔꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨꯗꯤ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯅ ꯍꯪꯒꯥꯝꯒ ꯉꯥ ꯑꯇꯥꯎꯕꯁꯤꯒ ꯑꯃ ꯊꯣꯡꯖꯒꯅꯤ ꯑꯗꯨꯒ ꯁꯣꯏꯕꯨꯝꯒ ꯃꯀꯣꯛꯁꯤꯒ ꯑꯃ ꯉꯧꯖꯒꯦ ꯑꯗꯨꯒ ꯍꯩꯕꯥꯝ ꯀꯥꯡꯁꯨ ꯑꯃ ꯃꯪꯒꯜꯒ ꯑꯗꯒꯤ ꯕ꯭ꯔꯣꯀꯣꯂꯤ ꯆꯝꯐꯨꯠ ꯑꯃ ꯇꯧꯖꯒꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯊꯣꯡꯕ ꯍꯧꯖꯔꯛꯑꯒꯦ ꯍꯧꯖꯔꯛꯑꯒꯦ kuirida ko ay sakatung kira-kira ada lagi ini masal ya lagi mana pun lagi nggak membuka sudah mengusir aja dan pertama saya Jira kita mau kasih aja ini apa saja umur langsung kita makan sejarah juga nyingu deh makuk sih yang mau rame jangan ambil kan serap ini kan naik sekali mayang hauji ai thongba loijadana taste tabjarage mathang yengminarasi ahanbada soibumga nga makokka ngawwa ma hanggamga nga matunga thongba ama adaga haiba manane yongsangne mangane ama sina kona na ba litis angangba mana aduga sina broccoli campur ama sina papaya ne di watermelon ne sina ai mathel hoizare adi huji ai taste tabjara age
ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯥꯡꯁꯨ ꯈꯔ ꯍꯪꯒꯥꯝꯒ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯌꯥꯝꯅ ꯆꯥꯕꯁꯨ ꯉꯝꯗ꯭ꯔꯤ ꯁꯣꯏꯕꯨꯝꯒ ꯉꯥ ꯃꯀꯣꯛꯀ ꯉꯧꯕꯁꯤꯒ ꯍꯥꯞꯆꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯇꯦꯁ ꯇꯧꯖꯔꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯐꯨꯁꯦ ꯍꯥꯟꯅ ꯆꯥꯖꯒꯦ ꯍꯩꯕꯥꯝ ꯀꯥꯡꯁꯨꯁꯦ ꯑꯃꯨꯛ ꯌꯦꯡꯖꯔꯛꯑꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯍꯟꯁꯨ ꯑꯣꯏꯔꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯅꯗꯣꯔꯤꯕꯅꯤꯗꯣ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯊꯨꯅ ꯆꯥꯕ ꯈꯣꯠꯄꯁꯨ ꯑꯩꯗꯤ ꯍꯩꯖꯗꯦ ꯃꯌꯥꯝ ꯋꯥꯔꯣꯏ ꯄꯨꯔꯣꯏ ꯏꯆꯥꯁꯤꯡꯅ ꯒꯥꯔꯤ ꯅꯪꯉꯔꯣꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯏ ꯑꯗꯣ ꯑꯩ ꯆꯥꯕꯁꯦ ꯍꯥꯟꯅꯁꯨ ꯈꯔ ꯌꯥꯝ ꯊꯨꯅ ꯆꯥꯕꯗꯣ ꯑꯩ ꯍꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤ ꯍꯩꯅꯕꯤꯗ ꯑꯗꯨꯝ ꯆꯥꯖꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯌꯥꯝ ꯍꯥꯎꯋꯦ ꯑꯩ ꯁꯣꯏꯕꯨꯝ ꯀꯥꯡꯍꯧꯁꯦ ꯁꯤꯅ ꯍꯟꯗꯛꯀꯤ ꯑꯍꯥꯟꯕꯅꯦ ꯁꯣꯏꯕꯨꯝ ꯀꯥꯡꯍꯧ ꯊꯣꯡꯉꯒ ꯆꯥꯕ ꯑꯗꯨꯒ ꯀꯥꯡꯍꯧꯒꯨꯝꯕ ꯆꯥꯕꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯀꯛꯆꯤꯡꯗꯗꯤ ꯁꯣꯏꯕꯨꯝ ꯀꯥꯡꯍꯧꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯩꯁꯨ ꯌꯦꯡꯒꯦꯅ ꯉꯁꯤ ꯉꯧꯖꯕꯅꯦ ꯌꯥꯝ ꯍꯥꯎꯔꯝꯃꯦ ꯍꯪꯒꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯊꯣꯛꯑꯝꯗꯦ ꯁꯤꯗ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯃ ꯊꯣꯛꯑꯝꯃꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯪꯒꯥꯝ ꯊꯣꯡꯕꯁꯦ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯂꯤꯇꯤꯁ ꯃꯅꯥꯁꯦ ꯑꯝꯇ ꯀꯣꯠꯀꯦ ꯁꯤ ꯏꯃꯥꯟꯅꯕꯤꯅ ꯆꯥ ꯄꯤꯔꯛꯄꯅꯦ ꯑꯉꯥꯡꯕꯁꯦ ꯑꯉꯧꯕꯗꯤ ꯆꯥꯔꯕ ꯑꯉꯥꯡꯕꯁꯤꯗꯤ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯌꯥꯝ ꯊꯣꯠꯂꯦ ꯁꯣꯛꯑꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯇꯦꯁ ꯇꯧꯖꯕꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯇꯦꯁ ꯃꯅꯤꯄꯨꯔ ꯐꯟꯇꯤꯂꯥ ꯈꯥꯏꯗꯦꯝꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯀꯨꯏꯅ ꯅꯝꯃꯨꯗ꯭ꯔꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯅꯝꯖꯕꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯃꯊꯪꯗ ꯑꯗꯨꯝ ꯇꯞꯄꯁꯨ ꯇꯞꯅ ꯈꯔ ꯈꯔ ꯑꯗꯨꯝ ꯅꯝꯖꯔꯛꯀꯦ ꯑꯗ ꯌꯥꯝꯅ ꯑꯩꯅ ꯅꯍꯥ ꯑꯣꯏꯗꯅ ꯌꯥꯝꯅ ꯍꯦꯛꯇ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯐꯥꯎꯔꯒꯦ ꯍꯥꯏꯕꯁꯤꯃꯛꯇꯤ ꯅꯠꯆꯗꯦ ꯑꯩꯒꯤꯗꯤ ꯁꯨꯝ ꯍꯌꯦꯡ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯅꯦꯅ ꯑꯩꯅ ꯏꯁꯨꯁꯤꯡꯅ ꯏꯆꯥꯁꯤꯡꯅ ꯌꯦꯡꯍꯧꯅꯕꯅꯦꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯑꯩ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯗꯤ ꯑꯩ ꯉꯝꯖꯗꯦ ꯑꯗꯨ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯕ꯭ꯂꯣꯒꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ